Manipur gi Yelhoumi Nattaba Singna LINGKHATPA LALHOULUP KHARA SUGI THAK PHAOBADA CHINGKHATTUNA Anouba Leibak Amagi Manglan Sagat-Hanba Kayasina Achouba Shingnaba Oiri HAINA AMUCO gi President NANDO LUWANG PHONGDORAKLI Wafam asi ngasi kwa kaithel akham laikai community hall da pangthokpa Pabung Iboyaima laikidabagi chahi nipan subaga mari leinana pangthokpa ningsing thoramda mahakna phongdokhibani Pabung Iboyaima Memorial Trust na silaga pangthokpa thoram aduda All Manipur United Club Organization AMUCO gi President NANDO LUWANG na hai Pabung Iboyaima an Idea of Manipur haiba thim gi makhada pangthokliba thoram asigi maru oiba pandamdi aikhoi khudingmakna Idea of Manipur amagi damak khongfam chetna laiba mathok tai haibasini Government of India ga khujek pinakhiba merger agreement amasung lamdam asigi Yelhoumi Nattaba Singna LINGKHATPA LALHOULUP Singa sugi agreement ani asina Manipur bumache tana thugaina baseli Manipur na India da tinkraba matung lamdam asigi Yelhoumi Sing karisu tawba ngamhandana thamli amaromda lamdam asigi Yelhoumi Nattaba Singna LINGKHATPA LALHOULUP Singi sugi thak phaobada chingkhattuna Anouba Leibak Amagi Manglan Sagat-Hanba Kayasina aikhoi Achouba Shingnaba ama Oiri apunba Manipur amagi damak mapung fana sogatpa kuki jo furuk ki miyoi kya leitaba nate asigumba miyoi sing asina kuki terrorist singna tawriba thabak thorom kya da yaningdaba lairebasu phongna haiba ngamdana lairi oirakliba fibam asi center na chatharakpa thawong amani maram aduna papung Iboyaimana pamzaramba Idea of Manipur adu oinaba aikhoi punna honaminasi haina Nando Luwang na makhatana phongdokhi aduna Idea of Manipur se masi leina boromda adugumba koki kulai paiba mayam tawriba mayam koki jo kulai pai mayam tawriba thabak singna se masi yaningdaba koki jo praja mayam am leyeba adugumba yaningde koki jo kulai paiba terrorist singna tawriba thabak thawong the cartel sing injale tawriba thabak thawong je koi yaningde haibese mogi koki jo praja sing bicham sing lawgada se lawba ngamdabagi thakta lehele maram di bharat sarkar na praja ning thi ngapi teba koki jo miyam bicham miyam Manipur yapun masaktam da punna lemina pamba apun masaktam kaiba pamba masing chingam dra leiba adugumba kuki jo micham miyam do maduna makoi gi terrorist nga toriba adugumba drug cartel jinga toriba thabak singdo adu moi yaning de su makoi yaning de togum ji haibi ngaman di se kana no akanda bharat sarkar na adugumba kuki jo micham miyam jinga pi bagi wakalam ta leiteba som da khulai pa kambu duga yanaraga akoi thabak torga leyaba sisina Idea of Manipur ji kai bagi pm da sum lele adu na koi pasigi dai de pona makse bharat sarkar na Manipur gi Idea of Manipur thugai na bone adu na Manipur bharat sarkar gi thokin thong kudi mak dai koi na yabang amoi Thoram aduda saruk yakhiba Pabung Iboyaima Memorial Trust ki convener KH Gopen Luwang na hai mahirol dagi hongna lamdam asida furup cha sing nungsi chanan laiminar ki adubu British na Manipur loksin kraba matung amadi Manipur na India da tin kraba matung dadagidi furup masel gi marakta yengthina ba amadi thazaba mangnarakpagi fibam ama lakpa hoki matang asida Pabung Iboyaima na pamjaramba Idea of Manipur gi wakalon ase ngasigi mirol na ngaktuna thamba haibasi chawna mathok tai mahirol dagi hongna lamdam asida kunda laita minar klaba furup masel gi marakta punsirol Kunai rol amadi senmitlon da mating pangduna lakhi adubo Manipur na India da punkraba matung dagidi furup masel gi marakta thazaba wanarakpa amadi furup khaktagi oiba wakalon saganarakpana ngasi di Idea of Manipur da Achouba Shingnaba ama lakle apunba Manipur amagi damak lepkiba laikhidraba Pabung Iboyaimagi wakalon kya ngasigi mirol na ngaktuna thamgani haibagi achetpa firep ama lawminabagi matam yaure haina Gopen Luwang na makhataki ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯋꯥꯈꯜꯂꯣꯟꯁꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯖꯥꯇꯤꯁꯤꯡ ꯑꯁꯤꯅ ꯃꯥꯒꯤ ꯑꯣꯏꯕ ꯐꯨꯔꯨꯞꯁꯤꯡꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯣꯝꯂꯦꯟ ꯇꯥꯜꯂꯛꯄ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯒꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯇꯥꯜꯂꯛꯄ ꯅꯠꯇ꯭ꯔꯒꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯏꯟꯇꯦꯒ꯭ꯔꯤꯇꯤꯁꯤ ꯊꯨꯒꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯑꯣꯏꯅ ꯇꯥꯜꯂꯛꯄ ꯑꯗꯨꯒ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯇꯥꯜꯂꯛꯄꯒꯤ ꯄꯣꯠꯁꯤꯡ ꯑꯁꯦ ꯀꯔꯤꯒꯨꯝꯕ ꯃꯇꯝ ꯑꯃꯠꯇꯗꯁꯨ ꯑꯩꯈꯣꯏꯒꯤ ꯏꯁꯥꯗ ꯏ ꯃꯔꯤꯛ ꯑꯃ ꯐꯥꯎꯕ ꯆꯦꯜꯂꯤ ꯐꯥꯎꯕꯗꯤ Taibangda Nattaba mang phawda mangunu sungoi oru habduma ngasigi asumlaba yamna samlaba Pabung Iboyaimagi asumlaba nipalak suba laikhidawi mapong numisida ekoi miyam da pizage aduna Idea of Manipur habidi ekoi punna mafam asida saukhan minaba hingminaba semilonda kunailonda lepaglonda lengaglonda education gi system da oiragasu adudagi health sector da oiragasu adugal development की sector दो इरगा सो पुन्ना साउखन मिनाबा लंबी थोंग करी करा खाइदना साउखन मिनाबा अदुम लबा हान मानबा मंगलान नमदो अदुगी दमक सागलम मंगलान अहन सिंगी मंगलान दो
ꯂꯩꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯅꯆꯥ ꯅꯅꯥꯎ ꯑꯩꯈꯣꯏ ꯅꯍꯥꯁꯤꯡꯅ ꯅꯣꯡꯃꯇꯁꯨ ꯑꯩꯈꯣꯏꯅ ꯀꯥꯎꯊꯣꯛꯄ ꯂꯩꯇꯅ ꯃꯗꯨꯒꯤꯗꯃꯛꯇ ꯉꯥꯛ ꯁꯦꯜꯂꯤ ꯑꯩꯈꯣꯏꯅ ꯃꯗꯨꯕꯨ ꯉꯥꯛꯇꯨꯅ ꯁꯦꯟꯗꯨꯅ ꯃꯇꯝ ꯆꯨꯞꯄꯁꯨ ꯂꯩꯒꯅꯤ ꯍꯥꯏꯅ ꯑꯩ ꯉꯁꯤꯒ ꯁꯨꯝꯂꯕ ꯐꯪꯁꯟ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯇꯦꯟꯇꯛꯅ ꯊꯝꯖꯒꯦ